Welcome to Pyka Vlogs and Recipe. Mayamu taramna okchari. Ngasigi recipe CD mushroom masala. So here showing you some benefits of mushroom. Mushroom recipe da khwaidagi maru rise mayam mushroom sibu fazana ningthi jana sengna chambaduni. Adom na su video da ubu phangbiram gani mushroom si da pai ba yamna apik ba leiba ki particles sing se masi clear oina chamba se is not an easy task adubu mayam tomina si chamba se anirak thokna phajana giri noiraga taktana chamdana tawdragadi masi sengba khara wai mayam aisu anirak chamjaga duini sumai tawdana first round ki chamba si da phajana chamthosi aduga makha chathanaba Fare adudi mayam first round ki chamba loirabani second round se sa chamthoge aduga mushroom se kakpa matamda magi makhong thangba in hoji video do charise sumaina layer apaba ma lokthokpiragadi yam phai makha tarakpasidi mushroom sing se akoina apamba mawongda akoige pamjaba piece ki matung inna kakthoasi Su apama mawongda kakpiyu aigisu aina ngasi aina kakjage khalise sumaina piece macha tajarage mayam ubibra sumai tawsage Makha tarakpasidi marination ki part lakcharage mayam aina ngasi marinate tawbuda sinariba masala si kitchen king duni mayam masi phajana mix tawraga minute 10 doina tranga mu thamasi Mathang ki step asidi horen gravy oirakadawa potsing do madugi koi kakpa semba sabarom da onsalase aina masida luxury base medium size onion kharaga tomato ani gani sidagi makha tarakpoda koina tawgadaba se koina ngasai kakthok khiba chamthokhraba mushroom singdo koina frying pan amada thau kitang hairaga masi koi tawthosi mayam Masi tawthokpasina horen injang da masak fajabasu heli maduga haubasu helali Mayam masi yam munna tawgadaba natte khoigi half boil ga haina madu half fry ni tawgaduise mayam ado yasale ai muthanaba tawrage half fry oire Aduni mayam ngasi gi koi preparation se loishalabani na main thong thak barom da haibadi koi gi ngasi gi main recipe se sidaida koi mayon salase aina har bada hapsari se jira ni mayam jira chamasama Mathang ngasi ti koi na yam pik na kakthok telau sing se ngau bada hapsalase Telau ase munba ngai minasi telau munringe da atai hapsan gumse telau sina hek mulakpaga koi makha taba machal sing hapsan se cumin powder ga coriander powder ga hapsan jare aduga ngahak fajana okhairaga ngahak ngaurase aduga makha tarakpasina ngasagi khamena simba hapsalase thum sidi horen hap tawba dum leirabani na khamen simba je khara thuna pathana ba thum se hauji haphorase hawai drang maru khara sisu ji dum hapsal laurase Khamen asinba se su patharak labanina mayam machuga morong machuga haphorase Gravy kyam yamna darkar leiba akhoi gi requirement ge matung ina ising che adum happy ba yai ai gi oinadi aina hapchari ba sang se mayam no bidi masimaina hapchage aina hoji hapchage toriba masala se ai gi oinadi favorite ni any veg item any thong da ai di masiki masala se hapchei Maggi masala ni mayam mapanda extra oina market adum leiba phangi gravy masala sing se okay oira bani na ngasai gi akhoina half fry tawraga thamgi ba mushroom sing do hapchan jare Masitagi di mayam recipe se almost done ni saurok pa ngai minarasi Masigi mushroom recipe swaida dum mayam loishan ba yare okay tare padigom hablaga tawrasi koina yumda anywhere koina any recipe ma thongba matamda Padigom sidi thawai ni na isu padigom hapchan jare
mayam video asibu yengba nungaibiragadi channel asibu nungsibiragadi aribasingna like amam tawsinbiramo aduga anaubasingnadi subscribe button do namba kaubiramganu. Thank you for watching.